ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯤꯞꯅꯤ ꯌꯥꯝ ꯁꯤꯁꯦ ꯈꯪꯔꯗꯤ ꯌꯨꯝ ꯈꯪꯒꯅꯤ ꯁꯦ ꯐꯛꯄꯥꯏ ꯀꯧꯕꯅꯤ ꯁꯤꯁꯦ ꯐꯛꯄꯥꯏ ꯀꯧꯔꯤ ꯑꯗꯨꯒ ꯁꯤꯁꯦ ꯏꯪꯂꯤꯁꯇꯗꯤ ꯚꯦꯠꯅꯥꯃꯤꯁ ꯀꯣꯔꯤꯌꯦꯟꯗꯔ ꯍꯥꯏꯅ ꯀꯧꯔꯤ ꯚꯦꯠꯅꯥꯝꯗꯁꯨ ꯌꯥꯝ ꯆꯥꯏ ꯁꯤꯁꯦ ꯐꯛꯄꯥꯏꯁꯦ ꯁꯤꯒꯤ ꯃꯅꯝꯁꯦ ꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯍꯩꯅꯗꯦ ꯑꯩꯗꯤ ꯍꯩꯅꯩ ꯍꯥꯎꯔꯤ ꯈꯔꯅ ꯄꯥꯝꯃꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯐꯨ ꯏꯔꯣꯝꯕꯗꯁꯨ ꯍꯥꯞꯄꯤ ꯃꯤꯅ ꯈꯦꯆꯤ ꯊꯣꯡꯕꯒꯁꯨ ꯍꯥꯞꯄꯤ ꯁꯤꯡꯖꯨꯗꯁꯨ ꯍꯥꯞꯄꯤ ꯑꯗꯨ ꯄ꯭ꯂꯁ ꯀꯩꯅꯣꯗ ꯀꯩ ꯍꯥꯏ ꯑꯥꯂꯨ ꯈꯥꯃꯦꯟ ꯏꯔꯣꯝꯕꯗꯁꯨ ꯍꯥꯎꯕꯅꯤ ꯁꯤꯁꯦ ꯐꯛꯄꯥꯏꯁꯦ ꯍꯧꯖꯤꯛ ꯈꯔ ꯁꯟꯗꯥ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯖꯤꯟꯒꯦꯅ ꯄꯨꯔꯛꯏꯅꯤ ꯃꯔꯥ ꯆꯥꯎꯅ ꯂꯩꯕꯥꯛꯁꯨ ꯈꯔ ꯆꯥꯎꯔꯛꯏ ꯃꯥꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛꯅ ꯑꯩꯅ ꯀꯩꯗꯧꯗꯣꯏꯕ ꯑꯩ ꯁꯤꯁꯦ ꯑꯩꯒꯤ ꯁꯤꯇꯥꯐꯣꯜ ꯄꯥꯝꯕꯤ ꯑꯃ ꯄꯤꯁꯛ ꯄꯤꯛ ꯂꯩꯔꯝꯕꯗꯣ ꯀꯁꯇꯔꯠ ꯑꯦꯄꯜ ꯀꯧꯔꯤꯗꯣ ꯁꯤꯇꯥꯐꯣꯜ ꯄꯥꯝꯕꯤꯗꯣ ꯁꯤꯁꯦ ꯌꯨꯝ ꯀꯌꯥꯝ ꯆꯥꯎꯈꯠꯂꯦ ꯌꯨꯝ ꯑꯥꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯍꯩꯅꯥ ꯂꯩꯔꯦ ꯁꯤ ꯖꯒꯥꯀꯁꯦ ꯌꯥꯝ ꯆꯥꯎꯕꯣꯠꯇꯦ ꯁꯤꯅ ꯂꯩꯍꯧ ꯑꯥꯂꯨ ꯍꯥꯏꯗ ꯀꯧꯏ ꯂꯩꯍꯧ ꯑꯥꯂꯨ ꯁꯤꯁꯦ ꯁꯤꯡ ꯀꯩꯅꯣ ꯌꯥꯏꯉꯪ ꯃꯅꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯁꯦ ꯑꯩꯅ ꯑꯃꯨꯛꯈꯛ ꯁꯣꯔꯠꯁꯇ ꯄꯤꯈꯤꯕꯅꯤ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯁꯤꯁꯦ ꯂꯩꯍꯧ ꯑꯥꯂꯨ ꯀꯧꯔꯤ ꯃꯁꯤ ꯑꯁꯤꯕꯨꯗꯤ ꯌꯥꯏꯉꯪꯅꯤ ꯑꯗꯨꯒ ꯇꯨꯜꯁꯤ ꯄꯨꯡꯍꯧ ꯇꯧꯍꯧꯔꯤ ꯇꯨꯜꯁꯤ ꯁꯤꯅ ꯍꯩꯅꯥ ꯑꯁꯤ ꯃꯊꯛꯀꯤꯁꯦ ꯌꯦꯜꯂꯣ ꯀꯂꯔꯒ ꯂꯥꯛꯈꯠꯂꯦ ꯁꯤ ꯌꯦꯡꯉꯨ ꯁꯤ ꯃꯌꯥꯝ ꯁꯤ ꯑꯣꯈꯥꯛꯇꯤ ꯋꯥꯡꯉꯦ ꯃꯥꯁꯦ ꯌꯦꯡꯉꯨ ꯃꯤ ꯑꯃꯅꯤ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯆꯥꯔꯦ ꯍꯥꯏꯗꯤ ꯑꯣꯛꯏ ꯁꯤꯁꯦ ꯁꯤ ꯄꯥꯝꯕꯤ ꯑꯅꯤꯅꯦꯕ ꯁꯤ ꯑꯃꯒ ꯁꯤꯁꯦ ꯍꯩꯅꯥ ꯍꯥꯏꯗꯣ ꯁꯤꯅ ꯑꯩꯒꯤ ꯌꯦꯟꯗꯦꯝ ꯃꯈꯣꯡꯁꯦ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥ ꯌꯦꯟꯗꯦꯝꯁꯦ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯌꯦꯡꯉꯨ ꯌꯥꯏꯉꯪꯒꯤ ꯁꯤꯅꯦ ꯑꯩ ꯃꯅꯥꯁꯦ ꯍꯦꯛꯀꯅꯤ ꯍꯥꯏꯕ ꯌꯥꯏꯉꯪꯒꯤ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯐꯦꯃꯁ ꯑꯣꯏꯕ ꯑꯍꯥꯎꯕ ꯀꯩꯅꯣ ꯌꯥꯏꯉꯪꯒꯤ ꯃꯅꯥꯅ ꯁꯦꯝꯕ ꯉꯥ ꯃꯆꯥꯒ ꯌꯥꯏꯉꯪꯒꯤ ꯃꯅꯥꯁꯤꯒ ꯌꯥꯏꯉꯪꯂꯥꯁꯤꯅ ꯁꯦꯝꯕ ꯄꯣꯠ ꯑꯃ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯅꯤ ꯀꯩ ꯍꯥꯏ ꯉꯥꯅꯝ ꯍꯥꯏ ꯄꯥꯛꯅꯝꯁꯨ ꯍꯥꯏ ꯑꯁꯨꯃꯥꯏꯅ ꯑꯩ ꯇꯧꯔꯛꯀꯦ ꯌꯥꯏꯉꯪꯁꯦ ꯃꯅꯥꯁꯦ ꯑꯩ ꯍꯦꯛꯑꯅꯤ ꯃꯅꯥꯁꯤ ꯃꯤ ꯌꯥꯝꯗꯤ ꯇꯧꯔꯣꯏꯀꯣ ꯑꯩꯁꯨ ꯂꯥꯏꯐꯇ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯇꯧꯗꯣꯏꯁꯤ ꯁꯤꯁꯦ ꯑꯩ ꯆꯥꯕꯕꯨꯗꯤ ꯆꯥꯔꯦ ꯀꯤꯟꯇꯨ ꯑꯍꯥꯟꯕꯅꯤ ꯁꯤꯁꯦ ꯑꯩ ꯌꯥꯏꯉꯪꯒꯤ ꯃꯅꯥꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯑꯂꯤꯕꯁꯦ ꯁꯤ ꯍꯦꯛꯇꯥꯔꯦ ꯑꯗꯨꯗꯣ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯂꯩꯇꯦ ꯚꯤꯗꯤꯑꯣꯒ ꯅꯝꯃꯤꯟꯅꯕ ꯃꯤ ꯂꯩꯇꯦ ꯑꯩ ꯃꯊꯟꯇ ꯅꯝꯃꯤꯅꯤ ꯑꯗꯨꯅ ꯁꯤꯁꯦ ꯀꯃꯥꯏ ꯁꯤ ꯑꯃ ꯍꯦꯛꯑꯦ ꯑꯩꯁꯤ ꯃꯁꯤ ꯀꯌꯥꯝ ꯑꯄꯥꯛꯄ ꯁꯤ ꯑꯃ ꯂꯩꯔꯦ ꯁꯤ ꯑꯃ ꯐꯖꯔꯦ ꯁꯤ ꯑꯅꯤ ꯃꯅꯝ ꯅꯨꯡꯁꯤꯔꯅꯤ ꯄꯨꯔꯥ ꯃꯅꯝꯁꯦ ꯅꯨꯡꯁꯤꯌꯦ ꯑꯅꯤ ꯁꯨꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤ ꯁꯨꯔꯦ ꯑꯅꯤ ꯇꯧꯕꯗ ꯃꯔꯤ ꯖꯥꯏꯗꯣꯏꯅꯤ ꯑꯩ ꯍꯥꯟꯅ ꯏꯁꯀꯤꯟ ꯇꯧ ꯂꯣꯏ ꯑꯃꯨꯛ ꯖꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯖꯥꯏꯗꯣꯏꯅꯤꯅ ꯑꯩ ꯄꯣꯠꯄꯨꯗꯤ ꯂꯤꯛꯀꯅꯤ ꯑꯗꯨꯗꯤ ꯃꯔꯤꯈꯛ ꯁꯨꯝ ꯇꯧꯒꯦ ꯃꯔꯤꯈꯛ ꯁꯤꯃ ꯈꯔ ꯂꯤꯕ ꯃꯥꯜꯂꯦ ꯁꯤ ꯃꯃꯥꯏꯁꯦ ꯈꯤꯇꯪꯈꯛ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯂꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯁꯦ ꯌꯦꯜꯂꯣ ꯈꯔ ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯁꯤꯁꯦ ꯑꯣꯏꯅ ꯍꯦꯛꯑꯅꯤ ꯁꯤꯁꯨ ꯁꯣꯝ ꯁꯥꯏꯠꯇꯤ ꯃꯅꯤꯡꯗ ꯃꯤꯒꯤ ꯌꯨꯝ ꯁꯥꯕꯅꯤꯅ ꯁꯤ ꯑꯍꯨꯝꯗꯤ ꯁꯨꯔꯦ ꯑꯆꯧꯕ ꯑꯃꯈꯛꯀ ꯌꯦꯡꯈꯤꯒꯦ ꯆꯥꯎꯔꯦꯍꯦ ꯃꯅꯥꯁꯦ ꯁꯤꯃꯒ ꯍꯦꯛꯈ꯭ꯔꯒꯦ ꯁꯤ ꯃꯌꯥꯝ ꯃꯝꯁꯤꯜꯂꯛꯄꯁꯤꯒ ꯀꯥꯡꯒ ꯀꯩꯗꯣ ꯁꯤꯒ ꯍꯦꯛꯑꯦ 1 2 3 4 ꯑꯩꯒꯤ ꯌꯥꯏꯉꯪꯒꯤ ꯃꯅꯥ ꯌꯥꯏꯉꯪꯁꯦ ꯃꯅꯥ ꯑꯅꯧꯕꯁꯤꯅꯅꯦ ꯑꯩ ꯀꯨꯞ ꯁꯣꯏꯔꯒ ꯉꯥ ꯃꯆꯥꯒ ꯀꯩꯅꯣ ꯇꯧꯔꯤꯑꯕ ꯐ꯭ꯔꯥꯏ ꯇꯧꯔꯤꯑꯕ ꯑꯗꯨꯁꯨ ꯍꯥꯎꯕꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯍꯦꯛꯑꯦ ꯑꯩ ꯍꯣꯔꯦꯟꯅꯦ ꯁꯦꯝꯃꯒꯁꯨ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗ ꯊꯝꯃꯒꯦ
Hello mayam, aine hunjikne kidono khampra. Yahangi manado saina hekpudo, yahangla do. Aduga nga machasiga, torga jinumga torga moi nganam sukori, paknam sukori na. Adudo ay nga si tawgi ko. Mayam jingmina si nasi ay first time tawri ni. Ado jingmina si sigat layre. Du si ayna lupna masala jingjo ayna asumai torte sininga jam tawde ko first time ni oidra ay khara kijeyeba adu asi khatang mi su jam da banina si tawre jenam tawre thum morok maroi loi hape asi jenam se nakuppi su haina asi gi morok ne tawa se loi mix tawdoi ni mangda ina si video se semmi semhori ni oibo oidra khangde si je first ay ke pressure cooker da ne mai ki stand do thamaga ne ising kitang haappaga asi je ke haitare akhoi jomjhallaga ne jomjhallaga ai thamdoi ne ba ma se keno steam oi handoi ba mane hoi ne steam adu loga thangdaraga ai tawa da jai de ni ai process se de adu ni akhoi jum da di akhoi cha de du ram do khali akhoi jum gi mo do mai mana mana manipur gi ne ba mana ni tawri ba asi se ma di besan gi tawri ado khod su pire gi jum da besan gi mane khara tonga ngari yaw su jawri the vase ki su tawri ba simple da तो आई से ओगे तो इधर कंगे यहाँ मना दी मरांग का है चा जामे दो ना से खितंग असी खतंग तो ये फर्स्ट टाइम वो बरो इधर ऐडी जम के हैटर हराव रे बीते ये सी मुझसे यूट्यूब तो सर्च तो रे मैं आम मी जो गानम पकनम तो न चाहिए ना अखो दी दूध ये के नो तो फंग दबनी ना चा दे हे गा मचा ले लेगा मुझे हिंगी मना लेते तो बस दुजाम इंटरेस्ट उरुते है बा चा रुते जाना सी से अखोई खाली फ्राई तो चाय थोंगना चाय टोमेटो आलू तौरगा द हुजिक सिसे जिंगसी एई मु तौजिंगे दगी वीडियो से तवनी से जो में लास्ट सी ने मु स्माई तो दो बे ऐसे सिगुम्बसे खरा हेगनदे योमबसु याम फजना कनो सिदी याम जेकना जोमे होय मासे नांदोरक्तना बगेने जोमबनी बस ngana li pochina jam halle ba mana sina to loga ai se fajana steam do doi ni se du loga jengmina si ini miam ai lopho e steam to bo lore sumai ore ai huji tawa siga jai doi ni se sab keno tin do keno to re sigi mathakta jai raga ai alumbo pot ama hap doi ni siga chini gi keno do yanghangla do se manung de nga li aigi nganam do lore paknam do kar phajana jai re steam to lore mu jai tho e hang do ji jing lage du lore me am phajana jai re bani kare maku se yangi mana se yanghangla se kare hunji se hangi sari ba ai ba ngum de ba hunji jingni si asi hono da ma se ondok onjing ge to da humanga so re ji kamai to do no hang ge si as mai khu ho re sare हाँ ओंडी ओले ने इना जहंग जम हाप्त्र मचू से किनो मना से न जोम दो दो मनम दो guys mulle
ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯉꯁꯥꯏ ꯉꯥ ꯁꯤ ꯁꯦꯝꯁꯤ ꯉꯥꯁꯦ ꯑꯩ ꯁꯤꯕꯨꯗꯤ ꯌꯥꯏꯉꯪꯒ ꯊꯥꯞꯅ ꯊꯨꯝꯃꯣꯛꯇ ꯌꯥꯏꯉꯪꯒꯤ ꯃꯅꯥꯗꯣ ꯀꯨꯞ ꯀꯨꯞꯅ ꯑꯅꯧꯕꯗꯣ ꯗꯨꯗꯨꯒꯅꯦ ꯀꯨꯞ ꯀꯨꯞꯅ ꯁꯣꯏꯔꯒ ꯁꯤ ꯐ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯁꯤꯃꯨꯛ ꯍꯥꯞꯄꯒꯦ ꯑꯩ ꯁꯤ ꯐꯥꯔꯁꯇ ꯌꯥꯔꯦ ꯁꯤꯃ ꯐꯖꯅ ꯀꯨꯀꯔꯗ ꯑꯩ 5-10ꯔꯛ ꯀꯥꯝꯍꯜꯂꯕꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯁꯦ ꯌꯥꯏꯔꯤꯅꯤ ꯁꯤ ꯏꯕꯦꯟꯗꯧꯒꯤ ꯍꯥꯟꯅ ꯈꯥꯏꯔꯛꯏꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯍꯥꯟꯅ ꯃꯅꯦ ꯏꯕꯦꯟꯗꯧꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯍꯥꯟꯅ ꯑꯩ ꯁꯨꯝ ꯈꯥꯏꯗꯣꯛꯏꯑꯕ ꯑꯗꯨꯒꯤ ꯁꯤꯁꯦ ꯑꯁ ꯐꯖꯅ ꯑꯣꯜꯂꯦ ꯁꯤ ꯍꯣꯔꯦꯟ ꯆꯥꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯗꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯔꯒ ꯌꯦꯡꯍꯟꯒꯦ ꯆꯥꯛꯀ ꯆꯥꯔꯒ ꯂꯥꯏ ꯀꯠ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯩ ꯆꯥꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯦꯕ ꯇꯦꯁ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯕꯠ ꯑꯩ ꯆꯥꯔꯣꯏ ꯁꯤꯁꯦ ꯌꯥꯏꯉꯪꯂꯥꯗ ꯌꯣꯝꯕ ꯑꯣꯜꯂꯦ ꯁꯦ ꯄꯥꯏꯕꯗ ꯄꯦꯠꯇꯔꯦ ꯐꯖꯅ ꯑꯣꯏꯔꯦꯕ ꯁꯤꯅ ꯀꯔꯤ ꯇꯧꯕ ꯁꯤ ꯑꯩꯈꯣꯏꯅꯦ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯁꯨ ꯆꯥꯗꯦ ꯑꯩꯈꯣꯏ ꯁꯨꯝ ꯃꯄꯥꯟꯗ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯦ ꯈꯨꯜꯂꯛꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯕꯦꯟꯗꯧꯗ ꯀꯠꯂꯒ ꯑꯗꯨꯒꯤ ꯊꯥꯏꯅ ꯆꯠꯅꯔꯛꯄ ꯅꯤꯌꯣꯝꯗꯣ ꯃꯤꯇꯩꯒꯤ ꯑꯗꯨꯗꯨꯝꯇ ꯑꯩꯈꯣꯏ ꯇꯧꯔꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯐꯠ ꯐꯠ ꯆꯥꯗꯦ ꯑꯉꯥꯡ ꯉꯥꯛꯇ ꯂꯩ ꯑꯍꯟ ꯉꯥꯛꯇ ꯂꯩ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯤꯛꯏꯗꯤ ꯁꯨꯝ ꯆꯥꯔꯛꯇꯦ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯌꯥꯇꯣ ꯂꯥꯏꯗ ꯀꯠ